Nikhilna adui jedem dusu ayabani aduga mayambaga amu hero saramiduna kamai doriba Vangrasna Manawpado lamchat chumdabagi aina phubado mayamana laman khumbalaiba pari hoiga famlingida afaw saraga khutharakpai wani makhurani yaurino hoi me principal na pabung da phone tawgibani khangeda handak suti phangi wa kande handakti foreign tour tawkaise yare oza chahi kya surage aikhoina yumda thoktaba handakti thoktaba yaroi yare oza yum haidudi nongma natraga nongmodi soidana leidong leiramni aduna sumkan koi haudradi kamkan koi doino foreign tour so hayengwai honeymoon chatpa yaina yare oza nangang horo table da leiba gari gi sordu ta paikhali madu ubada Nikhilna halakpada ngairi amu sa sa bacha torobo ho nangdi huini ne yum sangoro sodo hairaga isai ngangang dana thokre Nikhil di isau langlaga lehori somdana numidang wairam Miranda leshilem bi hoida lakli Miranda na ai di game tadi kamai torino haiba Leshina neba santi hoigi chekhon ba yawbani soibadagi khongda thadakibani Miranda nungaitana leshida yengli Leshi nang sumaina migi thabuk subase tokloba ai nangi angamba mating panggiba sidi chumna sum mating pangnabani se laudeda sigi wangak sunati as nangi wado oibe yaba wanateba o nangi se ACL thoktrena khaliraba yareba sigi wase tokse pharise hayeng diskula oidro ai khongsiga kamai lagdoino khongup tongbe yaroidro khangli khongse amchi e guli chatro chikpage chai neba santina laibi pharise hayeng do fangsa laibani lagtaboga yaroi ko akhoi kakaga noida nang logba lagtoini rosilaga leiramo moong yengba yaroi ai thengeba chalage ko nangi moong yengba do toganoba Miranda sohogolaga chatkhre Laisi makhong asokpaduga Miranda na chatkibadu yengduna lehori Mathangi numitni school chatlaroi haiduna leiramba Laishilem vidu Miranda gi ningaida namdana loshilaga purakli Lindana aya nupia aidi nang la roi tra khaluri Laishina aidi la roi na leibani khongse sitpana loiraba ama sigi ningaida la ini Lindana nang yauda base nungai deba Mirandana kyam kuirage hoba ama singai ngi de thingdokre Lindana kuirida ado asigi vensida koyong phamuse lau asumna moi ahumdu ahangba bench ama thiraga maningda famkre Mirandana noyamada pa phaunabro Leshina phauna deda aidi phone supai de marak tabudi letter da phauna ye noigi khunu sisa sina dum fare Lindana awiba nangbu nusi matamdi sum hojin kre function loraga satra singdo mayum dahanakre Laishilem bi hoiso mayum dahanaba thorakli school gilerak to dagi thoraklaga main road lomda khongna tabli lakli Laishilem bi nupi ahummak maning da fat on thorakli lenga chingkhaiga do makhoi gi matung nokmi inarakli Laishilem bi mamai do luktharaga dum chatli wa sungang de chingkhaina Laishia nang na khom kai dorage so ini len pakhat nai ra i kedo so ino Laishi aseng bahai ba ikai ra duna amoi ne khumjinle tusan madani Lindana
nang mu chek hon bada thada badagi suine daine Chinkai ga len gado laishi da ngak na yingli laishi lem bidi ikai banda mamai du nong khat pangam dre Miranda Linda da khuzin siklaga chirol tawragli Linda kaino nang haidu bo mi karamani Linda suba oirodabana haidokibani hausita wakhal lagli Chinkai na kaino chek thangbuda haibo Miranda na fat khumai akhoi ne ne hogi yum sabagi chek thambado laishi bani thangat pisanaba ada thadari ni adu da suiba Chinkai na Navani di chek thangat pisanari ba angang macha dongna Miranda su nokshinaraga dum chatli len wadi ngangde laishi lemida adum yenglaga chatli parking yaramdai khara watlingai len Chinkai da chirol tawrakli bye ai laishi ga wari sanage hoi bye len mamangomda prap chenkhat khre Miranda na kaino mana chenkri sibo Linda na ma hana mayum yawninge ye Miranda na Chinkai kaigino lena chenkri sibo bye nebani yum halamo laishi lembise lena thinjarasano ai shu hankrage Miranda na hoi kaidi laishi masadu ipa pakhatna kaigino Chinkai ai moiga dum hankhige Miranda na Laishia adum lakminaro Laishina Miranda kaino nang haidubo punhan krase Tanja duda lensu gari du thausilakli nungtigi school lakpada gari puraga lakpani manaki workshop tuda thanambani Linda na Laishia hanminaro Laishina kaino nabani na haidubo len tam nairagli Karo thengani Chinkai na adudi vai ai shu hankrage len na hoi vai hayeng thengnarasi ko Chinkai na hoi vai law he nabani su hairam laga gamgam chatkre Miranda gi Linda ga su matung adum inakre laisi su upai leta len ga chatpatare adubu mahagari du da kade lepaga adum lairi Mahaki matangduda lena gari dagi kumtharaga kedawrange tumina leirade Laishi makhong anabaduga kakhatpa ngamdabagi leptuna leibani Aya ai diwa oirodi law nakutu piro Ikai na makutu lenda piraga gari da kakhatuna phomkhre Lensu gari do yaripo angtharom da thaudaragli Laishi na tamna hairagli Kaidano chatoi sibo yumda dum halase thengani kuiroi pungsungali khara chikpa mafam amada chasena tawbani yaudoba kya watlige yaudore khara chikpa lamhang oina tawba mafam amada lakli Lashina uniform siga mina uradi kaishu doroi akoina ran ma tawbu sunatana aduraso Aswaida famusira Yani sida dum hairo ai kumtho kumsin pharang ta dong male nungai treba Laishi Nangi khongdo doctor chatabra hidaguli gadi chabra Yam sokpanati aduna doctor chatre hidaguli budi chari nene leibi Ivani nongmatasu pau fazana phaunaba phangde Nangna phone su pai bana tabanina nangna marang marakta chithi tharakpado adu mangaire sina fatra hayeng wai 12 loraga phasana phauna bayai hoi adu budi chumba aduda id pakhale nangse wakhal hong khidrana id wakhal ani longe na so khalodi pharise adu nang di school lakpada nongmuda su thengna de Miranda hoide adum thengnai id school so toina ka di Karigumba chatayadaba kanda exam gumba lerakanda oina chatle adudi yagadra hayeng wai attendance studena wairoidro adudi yani oza khaina su aigi fibam loina khangmane
ꯂꯦꯟꯁꯨ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏꯒ ꯄꯪꯂꯥꯞ ꯂꯥꯞꯅꯕ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯟꯅꯔꯤꯕꯅꯤ ꯂꯩꯁꯤꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯨ ꯂꯦꯟ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯂꯩꯁꯤꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯃꯕꯥꯅꯤ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯐꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯛ ꯎꯅꯕꯒꯤ ꯇꯟꯖꯥ ꯐꯪꯂꯕꯁꯨ ꯏꯀꯥꯏꯗꯨꯅ ꯋꯥꯔꯤ ꯄꯥꯛꯅ ꯁꯥꯟꯅꯗꯦ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ ꯂꯩꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧꯗꯨꯅ ꯃꯥꯅ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅꯤ ꯑꯅꯤꯃꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯂꯩꯁꯤ ꯑꯆꯤꯛꯄꯗ ꯊꯨꯒꯥꯏꯔꯒ ꯍꯥꯏꯔꯛꯂꯤ ꯍꯟꯅꯕ ꯇꯧꯔꯁꯦ ꯊꯦꯡꯉꯅꯦꯕ ꯑꯩ ꯊꯕꯛ ꯂꯩꯍꯧꯋꯦ ꯂꯦꯟ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ ꯍꯟꯗꯤ ꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯂꯩꯁꯤꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥ ꯑꯅꯤꯇꯥ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤ ꯀꯥꯏ ꯆꯠꯂꯨꯏ ꯑꯁꯨ ꯌꯥꯝ ꯊꯦꯡꯉꯩꯁꯦ ꯂꯦꯟꯅ ꯖꯣꯅꯥꯁꯀ ꯊꯕꯛ ꯆꯠꯂꯨꯕꯅꯦ ꯅꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯑꯣꯏꯗꯕ ꯉꯥꯡꯂꯕꯅꯤꯅꯦ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤꯅꯦ ꯁ꯭ꯀꯨꯜꯗꯣ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯆꯪꯒꯦꯗꯤ ꯍꯥꯏꯗꯗꯅ ꯏꯔꯥꯡ ꯐꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯨꯒ ꯀꯗꯥꯏ ꯆꯠꯂꯨꯏ ꯀꯩꯅꯣ ꯏꯃꯥ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏ ꯍꯥꯏꯗꯨꯕꯣ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯑꯗꯨꯒ ꯀꯅꯥ ꯇꯝꯃꯛꯏꯕ ꯑꯩꯗꯤ ꯖꯣꯅꯥꯁꯀ ꯊꯕꯛ ꯆꯠꯄꯅꯦ ꯍꯦ ꯆꯤꯟꯊꯤꯕ ꯑꯉꯥꯡ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤꯅꯦ ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯇꯝꯂꯤꯕ ꯅꯍꯩꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯒꯦꯗꯤ ꯂꯩꯇꯗꯅ ꯃꯤꯅꯥꯏ ꯑꯣꯏꯕꯗꯐꯥꯎ ꯆꯟꯅꯔꯣꯏꯗꯕꯤꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔ ꯂꯩꯔꯦ ꯏꯃꯥ ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯈꯔꯒ ꯋꯥꯕꯅꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯋꯥꯔꯝꯃꯅꯤ ꯏꯆꯥꯗꯤ ꯃꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯨꯕꯒꯤ ꯇꯥꯅꯤꯡꯉꯔꯣꯏꯌꯦ ꯑꯩꯅ ꯐꯅꯕ ꯍꯥꯏꯕ ꯋꯥꯁꯦ ꯅꯥꯀꯣꯡꯗꯣ ꯍꯛꯀꯠꯆꯔꯝꯒꯅꯤ ꯂꯦꯟ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯕꯤ ꯆꯪꯈ꯭ꯔꯦ ꯐꯔꯣꯏꯗꯧꯔꯤꯕ ꯃꯆꯥꯅꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯂꯤ ꯑꯣꯂꯤꯚꯤꯌꯥꯅ ꯃꯥ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯗꯨꯕꯣ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯂꯨꯏꯕ ꯊꯣꯏꯕꯤꯅꯥ ꯍꯣꯏꯗ ꯀꯩꯒꯤꯅꯣ ꯗꯗꯥꯒ ꯂꯥꯎꯅꯩꯗꯨꯕꯣ ꯅꯕꯨꯡ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯍꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ ꯂꯩꯁꯤꯂꯦꯝꯕꯤ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯂꯝꯖꯥ ꯁꯔꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗ ꯉꯥꯎꯔꯒ ꯂꯩꯔꯦ ꯀꯔꯤ ꯄꯋꯥꯔꯕꯨ ꯁꯤꯖꯤꯟꯅꯕꯅꯣ ꯑꯦ ꯑꯗꯨꯏ ꯅꯨꯄꯤꯗꯨꯅ ꯉꯥꯎꯔꯤꯕ ꯑꯁ ꯂꯣꯏꯔꯦꯍꯦ ꯀꯩꯅꯣ ꯈꯣꯏꯗꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯣ ꯍꯣ ꯉꯁꯤꯁꯨ ꯅꯨꯄꯤꯗꯣ ꯊꯤꯜꯂꯨꯔꯤ ꯃꯥꯜꯂꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯒꯥꯔꯤꯒ ꯂꯩꯕꯤꯔꯤꯁꯦ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅꯕꯗꯣ ꯉꯥꯏꯔꯦ ꯅꯨꯄꯤꯅꯦ ꯀꯥꯏꯅ ꯌꯥꯝ ꯇꯧꯉꯝꯃꯤꯅ ꯑꯩꯈꯣꯏ ꯗꯗꯥꯁꯤꯁꯨ ꯑꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯕꯤꯠꯇ ꯉꯥꯎꯔꯤꯅꯣ ꯈꯪꯗꯦꯕ ꯑꯗꯨꯗ ꯏꯅꯝꯃꯒ ꯀꯧꯕ ꯑꯩ ꯉꯝꯖꯔꯣꯏ ꯏꯆꯥꯗꯅꯤ ꯃꯃꯥꯏꯒꯤ ꯋꯥꯈꯜ ꯈꯪꯕꯤꯕ ꯅꯕꯨꯡ ꯑꯁꯤꯗꯤꯅꯦ ꯄꯨꯛꯄꯦꯟ ꯄꯦꯜꯂꯦ ꯏꯃꯥ ꯃꯃꯥꯝꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯅꯥꯒꯨꯝꯕꯅ ꯇꯥꯔꯕꯗꯤ ꯅꯣꯛꯅꯒꯗꯧꯕ ꯋꯥꯅꯤ ꯑꯅꯤꯇꯥ ꯑꯆꯥ ꯑꯔꯝ ꯀꯥꯕ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯅꯨꯄꯤꯅꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯃꯥ ꯂꯧꯕꯅ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯀꯥꯔꯤꯕ ꯅꯥꯄꯜ ꯐꯠꯇ꯭ꯔꯤꯕ ꯃꯕꯨꯛ ꯑꯗꯨꯕꯨ ꯑꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯒꯨꯅꯗꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯥꯅꯤꯡꯕ ꯋꯥꯠꯂꯤ ꯁꯣꯝꯗ ꯂꯩꯁꯤꯂꯦꯝꯕꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯕꯁꯟꯇꯤ ꯍꯣꯏꯗ ꯂꯥꯛꯂꯤ ꯕꯁꯟꯇꯤꯅ ꯑꯩꯁꯨ ꯐꯅꯦꯛꯇꯣ ꯃꯔꯤꯃꯨꯛꯇꯤ ꯄꯥꯝꯕꯅꯤ ꯅꯦꯅꯦ ꯁꯥꯕ ꯉꯝꯗꯤꯌꯦ ꯍꯟꯗꯛꯇꯤ ꯁ꯭ꯀꯨꯜꯁꯨ ꯆꯥꯡ ꯅꯥꯏꯔꯦ ꯂꯧ ꯈꯥꯎꯕꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯅ ꯁꯪꯗꯕꯅꯦ ꯑꯗꯣ ꯁꯤꯕꯨ ꯀꯌꯥꯗ ꯊꯥꯒꯦ ꯑꯇꯣꯞꯄꯗꯗꯤ 150 ꯌꯣꯟꯕꯅꯦ ꯅꯦꯅꯦꯗ ꯑꯣꯏꯕꯒꯤ 150 ꯁꯥꯔꯒꯦ ꯑꯗꯣ ꯑꯅꯤꯁꯤꯗ 240 ꯄꯤꯔꯛꯑꯣ 200 ꯂꯧꯔꯣꯗꯅ 60ꯗꯨꯗꯤ ꯅꯪꯁꯨ ꯇꯥꯕ ꯌꯥꯏꯅ ꯅꯦꯅꯦ 90 ꯇꯥꯔꯗꯨꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯤꯅꯦ 60ꯒ ꯇꯥꯔꯗꯤ ꯐꯅꯦꯛ ꯌꯣꯟꯕꯩ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯕꯨ ꯄꯩꯁꯥꯁꯦ ꯑꯆꯣꯏꯕ ꯌꯥꯎꯗ ꯇꯧꯕꯅꯤꯅꯦ ꯅꯦꯅꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯌꯣꯟꯕꯅꯦ ꯍꯌꯦꯡ ꯁ꯭ꯀꯨꯜꯒꯤ ꯐꯤꯁꯨ ꯊꯤꯗꯣꯏꯅꯦ ꯑꯗꯨ ꯊꯤꯗꯣꯛꯇ꯭ꯔꯗꯤ ꯑꯩ ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯌꯥꯔꯣꯏꯌꯦ ꯃꯤꯒꯤ ꯄꯩꯁꯥꯁꯨ ꯁꯤꯡꯗꯣꯏꯅꯦ 1,000 ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯍꯜꯂꯝꯃꯒꯦ ꯕꯁꯟꯇꯤꯁꯨ ꯄꯩꯁꯥꯗꯣ ꯄꯤꯅꯤꯡꯗ ꯐꯤꯖꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯄꯩꯁꯥꯗꯣ ꯍꯜꯂꯝꯂꯒ ꯃꯕꯣꯛꯀꯤ ꯍꯤꯗꯥꯛ ꯂꯩꯕꯗ ꯄꯣꯛꯈꯤꯕ ꯁꯦꯜꯗꯨ ꯁꯤꯡꯗꯣꯛꯂꯝꯃꯤ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗꯅꯤ ꯃꯤꯃꯤꯅ
ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯦꯕꯣ ꯑꯦꯟꯖꯦꯂꯥꯅ ꯑꯩꯗꯤ ꯁꯤꯗ ꯂꯩꯕꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯂꯦꯟ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯩꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯑꯁ ꯌꯥꯝ ꯆꯥꯛꯏꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪ ꯂꯥꯏꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯕꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯚूमिꯀꯥꯅ ꯑꯦꯟꯖꯦꯂꯥ ꯋꯥꯔꯤ ꯑꯃ ꯂꯩꯔꯦꯍꯦ ꯑꯦꯟꯖꯦꯂꯥꯅ ꯀꯩ ꯋꯥꯔꯤꯅꯣ ꯚूमिꯀꯥꯅ ꯂꯦꯟꯒꯤ ꯋꯥꯔꯤꯅꯦ ꯑꯦꯟꯖꯦꯂꯥ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥ ꯀꯩꯕ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯚूमिꯀꯥꯅ ꯏꯁ ꯅꯪꯅꯤ ꯀꯩꯅꯣ ꯅꯪꯍꯧꯔꯣꯏꯌꯦ ꯍꯥꯏꯔꯛꯑꯣꯕ ꯂꯦꯟꯗꯣ ꯅꯨꯄꯤ ꯀꯣꯏꯔꯝꯃꯦ ꯍꯥ ꯀꯥꯏꯗꯒꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯚूमिꯀꯥ ꯈꯣꯟꯖꯦꯜꯒꯗꯨ ꯁꯦꯝꯂꯒ ꯃꯍꯥꯛꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯁꯦꯅꯤꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 12 ꯁꯥꯏꯟꯁ ꯇꯝꯂꯤ ꯃꯍꯥꯛ ꯂꯦꯟ ꯍꯣꯏꯒꯤ ꯍꯦꯛ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯇꯝꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯕꯣꯛ ꯍꯅꯨꯕꯤ ꯑꯃꯈꯛ ꯂꯩ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯁꯔ ꯕꯤꯅꯣꯗꯀꯤꯗ ꯑꯌꯨꯛꯀꯤ ꯕꯦꯠꯁꯇ ꯃꯦꯊ꯭ꯁꯀꯤ ꯇ꯭ꯌꯨꯁꯟ ꯌꯥꯎꯔꯤ ꯃꯤꯃꯤꯅ ꯍꯥꯏ ꯅꯪꯗꯤ ꯌꯥꯝ ꯐꯖꯅ ꯈꯪꯉꯤꯅ ꯑꯝꯇꯕꯨ ꯆꯤꯊꯗꯤꯌꯦ ꯚूमिꯀꯥꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅꯤ ꯀꯩꯅꯣ ꯃꯤꯃꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯤ ꯅꯨꯄꯤ ꯀꯣꯏꯕꯅꯤꯅ ꯑꯦꯟꯖꯦꯂꯥꯅ ꯀꯣꯏꯅꯤꯡꯉ ꯀꯣꯏꯁꯅꯨ ꯀꯩꯅꯣ ꯃꯋꯥ ꯂꯧꯗꯦ ꯑꯩꯁꯨ ꯃꯥ ꯀꯣꯏꯅꯤ ꯋꯥ ꯂꯣꯏꯔꯦ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯨꯕꯨ ꯚूमिꯀꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯅꯤ ꯚꯥꯏ ꯀꯣꯏꯒꯗꯧꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯑꯅꯤ ꯑꯍꯨꯝꯗꯩ ꯇꯥꯗ꯭ꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯚꯥꯏ ꯐꯪꯖꯕꯗꯤ ꯂꯦꯟꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯟꯖꯦꯂꯥ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯤ ꯃꯤꯃꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯤ ꯑꯅꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯖꯥꯠꯅꯣ ꯑꯐꯕ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯟꯕ ꯍꯩꯇ꯭ꯔꯤꯁꯤꯕꯣ ꯑꯩ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯦꯗ ꯑꯩꯕꯨ ꯀꯝꯄꯥꯔꯠꯃꯦꯟ ꯍꯣꯡꯍꯧꯕꯅ ꯐꯗꯣꯏꯔꯥ ꯑꯦꯟꯖꯦꯂꯥꯅ ꯑꯣꯏ ꯀꯩꯅꯣ ꯃꯪꯉꯤꯗꯣ ꯃꯤꯃꯤꯅ ꯍꯥꯎ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯣ ꯆꯥꯛꯀꯤ ꯕꯦꯜ ꯇꯥꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯦ ꯇꯥꯍꯧꯗꯤꯌꯦ ꯇꯥꯔꯣꯏꯌꯦ ꯃꯪꯂ ꯂꯩꯔꯝꯃꯤꯅ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣ ꯁꯣꯝꯗꯅ ꯅꯤꯈꯤꯜ ꯃꯇꯣꯝꯇ ꯂꯩꯔꯤ ꯑꯉꯥꯎꯕ ꯃꯃꯥꯟꯅꯕꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯃꯥꯒꯤ ꯁꯛꯐꯝꯗꯨ ꯌꯥꯝ ꯁꯥꯎꯕꯁꯨ ꯃꯥꯜꯂꯤ ꯐꯣꯟꯁꯨ ꯆꯠꯇꯦꯕ ꯃꯁꯤ ꯃꯤꯁꯤꯕꯨ ꯀꯥꯏ ꯆꯠꯂꯤꯖꯥꯠꯅꯣꯕ ꯑꯩꯅꯦ ꯏ ꯁꯨꯝ ꯀꯥꯔꯛꯇꯣꯏꯅꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯉꯛꯇ꯭ꯔꯤꯕ ꯑꯩꯁꯦ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯃꯍꯥꯚꯥꯔꯠꯀꯤ ꯚꯤꯝ ꯑꯣꯜꯍꯜꯂꯕꯅꯤ ꯃꯆꯤꯟꯗꯨꯗ ꯁꯥꯎꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯍꯦꯔꯣ ꯁꯛ ꯐꯖꯕꯗꯨ ꯍꯜꯂꯛꯇ꯭ꯔꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯚꯪꯒꯔꯥꯖ ꯏꯁꯩ ꯉꯪꯂꯒ ꯆꯪꯉꯛꯂꯤ ꯃꯉꯣꯟꯗ ꯀꯩꯝꯇ ꯅꯥꯆꯨꯡꯕꯤꯗꯦ ꯀꯣꯂꯤꯡ ꯕꯦꯜ ꯍꯥꯞꯂꯤꯕꯗꯨꯁꯨ ꯃꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯊꯣꯡꯗꯨ ꯀꯟꯅ ꯊꯤꯜꯂꯒ ꯅꯤꯈꯤꯜꯕꯨ ꯀꯧꯔꯤ ꯁꯟꯊꯤ ꯇꯥꯕ꯭ꯔꯣ ꯁꯦ ꯊꯣꯡ ꯍꯥꯡꯉꯣ ꯁꯣꯝꯗ ꯅꯤꯈꯤꯜ ꯇꯨꯝꯂꯝꯕꯗꯒꯤ ꯊꯣꯡ ꯀꯟꯅ ꯊꯤꯜꯂꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯃꯥꯏꯗꯨ ꯁꯨꯛꯇꯣꯛꯂꯒ ꯍꯧꯒꯠꯂꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯤ ꯍꯟꯗꯤ ꯍꯟꯖꯤꯟꯕꯤꯔꯛꯑꯦ ꯚꯪꯒꯔꯥꯖ ꯃꯌꯥ ꯏꯈꯤ ꯈꯤꯒꯠꯈꯩ ꯒꯥꯔꯤꯒꯤ ꯁꯣꯗꯨ ꯍꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯅꯤꯈꯤꯜꯁꯨ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯔꯝꯂꯒ ꯚꯪꯒꯔꯥꯖꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯅꯠꯇꯦ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯔꯤꯒꯥꯏꯁꯦ ꯀꯩꯝꯇ ꯈꯪꯗꯕꯒꯤ ꯃꯑꯣꯡꯂꯥ ꯑꯁ ꯏꯇꯨ ꯃꯥꯜꯂꯦ ꯅꯪꯒꯤ ꯈꯨꯍꯥꯏꯗꯣ ꯍꯩꯅꯗꯦ ꯏꯕꯣ ꯅꯤꯈꯤꯜ ꯄꯤꯁꯨꯃꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯂꯤ ꯉꯁꯤꯅ ꯑꯃꯨꯛ ꯀꯥꯏꯗ ꯁꯥ ꯊꯣꯛꯄ ꯆꯠꯂꯨꯔꯦ ꯂꯨꯁꯤꯐꯔꯒꯤꯗ ꯉꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯗꯣ ꯍꯥꯏꯕꯤꯔꯅꯨ ꯅꯪ ꯃꯉꯥꯏꯔꯦ ꯃꯤꯔꯝꯁꯤꯗ ꯐꯥꯎꯔꯤꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯣꯔꯃꯦꯜ ꯇꯥꯅ ꯍꯟꯖꯤꯜꯂꯛꯏꯅ ꯅꯤꯈꯤꯜꯅ ꯉꯥꯡꯂꯤꯕꯗꯨ ꯊꯑꯣꯏꯅ ꯇꯥꯁꯤꯟꯅꯗꯦ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯉꯛꯂꯤ ꯅꯤꯈꯤꯜꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯉꯥꯡꯕ ꯂꯦꯞꯇꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥꯁꯨ ꯍꯣꯏ ꯈꯪꯂꯗꯤ ꯂꯣꯏꯅ ꯃꯩ ꯍꯧꯅꯔꯅꯤꯕ ꯑꯁ ꯉꯥꯡꯉꯤ ꯋꯥꯕꯨ ꯋꯥꯗ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯁꯤꯔꯦ ꯒꯨꯗ ꯅꯥꯏꯠ ꯋꯥꯅꯤꯌꯦ ꯅꯪꯗꯤ ꯌꯥꯝ ꯋꯥꯅꯤꯌꯦ ꯁꯥꯔꯨꯕꯅꯤꯅ ꯚꯪꯒꯔꯥꯖ ꯐꯃꯨꯡꯗ ꯇꯥꯈꯤꯕꯒ ꯒ꯭ꯔꯣ ꯅꯥꯈꯣꯔꯛꯂꯤ ꯅꯤꯈꯤꯜ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯕꯣꯝ ꯇꯥꯔꯤ ꯍꯣ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯀꯩ ꯑꯣꯏꯔꯁꯤꯒꯦ
Kaka hoiga punna laiminagena aina haijabasu noina tabide. Noi yam fatti. Ai pele. Ai pupen pele. Pele thoeba. Ma ngangna do saru ai samudra dei roi bisana jauge.